फाउबगी मरुएबा पाउदा चीफ मिनिस्टर्स स्कॉलरशिप स्कीम फॉर सिविल सर्विसेज कोचिंग असी मणिपुर की चीफ मिनिस्टर एन बीरेन लॉन्च तौखरे लैंगाकना सेनापति डिस्ट्रिक्ट लैरिबा पीआईसी गंफाजोल गी नौना साबा बैरेक टाइप क्वार्टर ngasi haunabi matung ina health and family welfare minister L Jayantkumar na sangakre lamdam asida sanabung marai kaina lairaktabana awaba mayoknariba lamdam asigi sanaroi amasung miyamna startup ki sanabung kaya sengbatuna masana asibu pamjariba sanaroi kaya gi pungning thogatli amadi moreda ising phangdabagi awaba kaya mayoknaringai PICD department na turel dagi ising singkhatlaga thajilakudagi miyam toti ising thakpakinare Kurumjari Times of Manipur News miyeng tabiri punamakpu ARUNBALA taram noksari pau sandokna pijari. Chief Minister Scholarship Scheme for Civil Services Coaching ngasi Manipur ki Chief Minister N Birena launch tawkre Alternative Learning System ALS Satellite Education amadi Manipur lengak ani na khusamnaduna punna lupa crore ani lakh taraga tare lising yangkhai mathoi oigedaba scheme asida Manipur lengak na lupa crore ama lakh taruk amadi ALS Satellite Education na lupa crore ama lakh tara mathoi lising yangkhai mathoi sponsor tawduna Imphal Churachandpur Ukhrul Senapati Tamenglong Marang amadi Kangpok Pidapuna Mahairoi Chamri Yangkhaida scheme kanaba asi phanghangadori Hiram asiga mari leinana ngasi Chief Minister na Secretariat mamang da conference hall da pangthokiba launch tawbugi achamba thoram aduda Chief Minister N Birena lamdam asida lairiba talented oiraba naha kaya ama lairi sel laitaba natraga makhong sombiba watpana talented lairaba naha kaya amana tawphom khangdana lairi makhoibu sel gi tengmang piduna administrative service exam sing thanana ba laingakna free coaching pinana ba pandamda ALS satellite education ga khusam naduna thausil asi paikhalakpani scheme asigi makhada beneficiary yang Chamri gi yangkhai gi manungda merit list ki matung ina mathang manau oina rank 1 dagina 150 da laibasing cha da 100 sponsored pigani rank 151 dagina 200 fawbuna cha da 75 sponsored pigani rank 201 dagina 250 fawbuna cha da 60 sponsored pigani rank 251 dagina 350 fawbuna cha da 50 sponsored pigani aduga rank 351 dagina 450 fawbuna cha da 40 sponsored pigani haiki IS coaching network sigi ALS satellite education haidana sigi already sidai koi center hangaga leire center manga 5 6 taret center hangaga leire adubu hairiba sigi center sing sida tammiba sarta sing se akoina Delhi da tawriba mogi major coaching main coaching center aduga direct link tonghanba coaching center sing da direct link tonghal kana sidai da class tawriba chhatra sing coaching tawriba duna ada tawriba main tawriba duga direct link up tonghalaga ada kari tawge adi even mana question hangbu ya sigi chhatra sina sida Manipur da leiriba sigi center studies da leiriba chhatra sing sina any query any question any confusion leiba matamda adum satellite through video adudai the my question answer hanga kanda adum khodak the question people similarly sidai da dum coaching to go samana bhai ta masidai da khoina masi sima khoi ngasi launch tawri Manipur da hodong na bai masidai da khoina tawduri si khoi ahan bada 150 student talent hunt tawgani hariba coaching taret china coaching center taret china khoi sar mafam ji koithi thira kanda talent hunt tawgani sigi manung da talent hunt torkwa sidai da ahan bagi chhatra chamaga yankhema 150 students purely it will be based on merit madugi chamaga yankhai chhatra sidi koina scholarship se koina 100% pigani Scholarship asigi exam na lakliba May 18 gi ayuk pung 12 taba matamda Imphal Churachandpur Ukhrul Senapati Tamenglong Maram amadi Kangpok pigi center singda pangthokani exam asigi last date na May gi 12 da oigedabni hairi
Laingakna Senapati District Lairiba PIC Gampazolgi Nauna Saba Barrack Type Quarter Ngasi Haunabi Matung Inna Health and Family Welfare Minister Elzenta Kumarna Sangakre Tauramaduda NRISM Manipuri State Mission Director Dr. S. Manikantana Thoromapu Oina Sarugyaki Thoramduda Wangang Laduna Chief Guest Oikiba Minister Elzenta Kumarna Haiki Ngasi Sangariba Barrack Type Quarter Asigi Samban Athuba Matamda Khajananaba Honoragani Laingak Asina Ana Layangi Lamda Akhanaba Miyeng Thambaga Loinana Award Palairiba Staff Sing Athuba Matamgi Manungda Mensinaba Honori Amadi Adugi Su Mathakta District Hospital Su Athuba Matamda Sananaba Thaurang Leire Haiki Lamda Masina Sana Konabagi Lamda Ngasigi Mofum Ama Chauna Kanbangamli Makal Kayagi Masana Singda Sanaroi Kayana Malem Sinbatungna Lamdam Asibu Masak Takli Masana Sing Asigi Manungda Football Masana Asisu Yamna Masak Naiba Masana Ama Oiri Adubu Lamdam Asida Sanabung Marang Kaina Lairektabana Awaba Mayok Nariba Lamdam Asigi Sanaroi Amasung Miyamna Startup Ki Sanabung Kaya Samgatuna Masana Asibu Pamjeriba Sanaroi Kayagi Pungning Thogali Hiramasida Report Ama Lamdam Asina Sana khotnabagi lamda ngasidi mafam ama chauna kanba ngamli makhal kayagi masana singda sanaroi kayana malem sinba thungna lamdam asibu masak takli masana sing asigi manungda football masana asisu yamna masak naiba masana ama oiri ngasi malemgi yangna sangsilakliba saukhat khongjel asina maram oiraga sanabung kaya mangsilakli sanabung singda Saukhat Thaurangi Mingda Project Kaya Sagalakpana Tungdadi Sanabung Leirak Laroidra Haibagi Mi Paiba Leitabanati Afaba Sanaroi Putokpa Ngamlaroidra Haibagi Achauba Wahang Amasulagli Bharat Ki Manungdasu Iramda Manipur Asi Sana Khotnabagi Lamda Powerhouse Amani Haina Lautokhiba Leikrabani Ngasidi Lamdam Asigi Masak Thokpa Indian footballer Moirang Them Gauramangi Amadi Karan Huidrom Anina Punna Lamdam Asida Football Masana Asibu Saukhat Hannaba Hotnabada Achauba contribution ama tauri haibayai Makhoi ani asina Kago haina mingthonba Angang singi oiba training tawfam tough ama semgatuna Angang singi oiba fampak ama piri Kago haukiba chahi Lising aniga tara nipangi April da airport lambi da leiba Mahindra showroom gi mayok nabada hangdokkibani Training asida tha ahumgi batch laikre adubu mama mapa oibasingi apamba matung inna hojiksu makha tana training chathari angang sing asigi tungi lambi ama pinaba amadi professional sanaroi ama oiba yanaba angamba thakta training pigani haina kagogi maikaidagi thamlakli hojikse akoi tha manga taruk pharak le khone tha manga gom pharak le khone training mamang 3 months ki training am loigre adagi parents singi haidi demand da moina so am encourage to be parents am support to be first day of the session da gem hoj pawdum moi mama am yauri moi parents singi aduna moina makha chathana ba tawse haibadagi akoi so upaya ama tawraga see throughout the year haidi moi gi angam level da khoina khoi gi ngamjaba khoi gi level da moi gi moi platform am pibina ba makha ta na moi dum as a professional sanani so angam lambi da khoina khoi moi da guide tawge khan badagi khoina smaina haurakibane sigis Tom TV ga akhanna unava amada kagona coach ahum thamduna punna angang kunthraga nithoi chayol amada numit marini gi training piri ba angang sing asi kanglup ahum thokna haibadi chahi nipan gi taragi amadi tarani thoi gi makha haina khaidokli kagoda sanaba yawhaningba adubu matam fangdaba amadi lampak pikpana mama mapa oiva singi apamba matung inna Khoman atom lairakta leiba SWC ground da lakadawriba March 10 dagi under 13 amadi under 15 gi training piba haugadawri ground se sidi akoi macha angang macha singi di very haidi perfect like size were adur so angang under 13 under 15 gi parents singa akoi inquiry lakpa kamai to no gi se akoi so sanam yawning adur so akoi na di ground yam chawbu na taba ade akoi so matam laitabani na haidi ba se akoi na pura loina mak accommodate to buding amdabani na hauji se akoi na khongman gi akoi YWC ground gi sida la SWC ground gi sida la iba March ki tang tara dagi akoi na target to that 10 March ki se sida gi akoi na numis dagi akoi gi under 13 amada under 15 gi angang
ꯑꯩꯈꯣꯏꯅ ꯌꯥꯝꯅꯁꯨ ꯌꯥꯝꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯀ꯭ꯋꯥꯂꯤꯇꯤꯗꯁꯨ ꯑꯃꯨꯛꯀ ꯇ꯭ꯔꯦꯅꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯛꯀꯗꯕꯅꯤ나 ꯑꯗꯨꯅ ꯑꯦꯠꯂꯤꯁ ꯑꯉꯥꯡ ꯇꯤꯝ ꯑꯅꯤꯗꯨꯒꯤ ꯑꯉꯥꯡ ꯀꯨꯟꯒꯨꯝꯕ ꯑꯣꯏꯔꯒꯁꯨ ꯑꯦꯠꯂꯤꯁ ꯍꯧꯕꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯔꯒꯦꯠ ꯇꯧꯏ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯀꯥꯒꯣꯅ ꯐꯪꯍꯜꯂꯤ꯫ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯣꯔꯦꯗ ꯊꯛꯅꯅꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ PSEDꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯂꯒ ꯗꯥꯏꯔꯦꯛ ꯊꯥꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯏꯁꯤꯡ ꯊꯛꯄ ꯀꯤꯅꯔꯦ꯫ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯑꯃ꯫ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯄ꯭ꯔꯖꯥ ꯀꯌꯥꯅ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯅ ꯐꯪꯗꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯅ ꯄꯩꯁꯥ ꯇꯤꯡꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃꯥꯏꯟꯃꯥꯔ ꯇꯃꯨ ꯇꯥꯎꯟꯗ ꯁꯨꯡꯕ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯂꯤꯇꯔ 10 ꯆꯟꯕ ꯖꯥꯔꯁꯤꯡ ꯇꯣꯏꯅ ꯂꯩꯗꯨꯅ ꯌꯨꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ ꯑꯃꯗ ꯂꯩꯔꯤꯕ PHED ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 30ꯔꯣꯝꯗꯒꯤ ꯃꯊꯧ ꯇꯧꯗꯅ ꯂꯥꯛꯂꯤ꯫ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤꯗꯒꯤ ꯊꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯃꯣꯔꯦꯒꯤ NH ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯈꯔꯈꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯣꯔꯦꯒꯤ ꯃꯐꯝ ꯀꯌꯥꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯛꯅꯕ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯐꯪꯗꯅ ꯂꯩꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛ ꯈꯔꯗ ꯄꯥꯏꯞ ꯇꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯀꯣꯜꯍꯤꯡ ꯀꯥꯗꯨꯅ ꯇꯠꯄ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯄꯥꯏꯞ ꯑꯀꯥꯏꯕꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡꯅ ꯑꯔꯦꯝꯕꯗ ꯂꯝꯕꯤꯗ ꯏꯁꯤꯡ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯤꯟꯕꯤꯅꯕ ꯍꯥꯏꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯣꯔꯦ PHED ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯂꯥꯏꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯒꯤ ꯊꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗ ꯍꯪꯒꯣꯏꯕ ꯑꯃꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦ꯫ ꯏꯁꯤꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯅꯩꯕ ꯐꯠꯇꯕ ꯏꯁꯤꯡ ꯇꯣꯏꯅ ꯊꯥꯔꯛꯄꯅ ꯃꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯃꯍꯤꯛ ꯃꯇꯥꯏ ꯆꯦꯟꯗꯅꯕ ꯍꯤꯗꯥꯛ ꯍꯥꯞꯇꯅ ꯇꯨꯔꯦꯜꯗꯒꯤ ꯗꯥꯏꯔꯦꯛ ꯏꯁꯤꯡ ꯆꯤꯡꯈꯠꯂꯒ ꯊꯥꯔꯛꯄꯅ ꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯅ MCMꯒꯤ VPL ꯇꯣꯝꯕ ꯌꯥꯎꯅ ꯃꯣꯔꯦꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ इसिंसी बेसिंग पाउडर हापा मतुंगा याम फजबा मोंगा प्रजादा पिथकपियो साइ वाटर सप्लाई थबुक तौरी हारगा पाइपसु अहोबा मयाम अमा लेरि सेमदोक्तिसिसु अदु मथंगा मु अनै इसिंदु कना थौ बदि बर्मादि इसिंग लेलोइन थंग या मोरे द वाटर सप्लाई स्कीम फारे अदि मणिपुर गोइना खुंगन इसिंग फंगनगनी हाना सरकारना हाइजु वफमदो तायोनरे हाबसुं लेकाय दा पाइपसिंगसे अमुक्तंग थुंगनबो फुनिंगे गवर्नमेंट साइडतगी मरि लेरिबो अथॉरिटीना अदि पाइपसिंगसिसु सही कुइरबनिना कोलिंग कारगा सगायना नोंग तारप इसिंगसु दुम यावरे हाइतारे इसिंग थानिने तोइसे सिगा लेरिबा डिपार्टमेंटगी स्टाफसिंगसिसु पाइप मेमबियुना हाइबा सत्प मतंदा लुपा 500 नत्रगा सनी चहुम पीदरदी पाइप मेमदबगी स्टाइल अमा लेरे अदुना मरि लेरिबो अथॉरिटीना हाइबा स्टाफसिंगसिसु खरा इंस्ट्रक्शन पिहन मोरे की ताली रोड नेपाली बस्ती दा मरुइना इसिंगी याम बेरा लेरे ताली रोड तादी पाइप हाना की अरिबदी लेरे अदुसु इसिंगी ड्रॉप्स अमसु लाक्तबने अदुगा नेपाली बस्ती पांगल खुलक MMCM रोम द चटपा लंबी दासु पाइप खरादी इसिंगी लेरे अदु इसिंग सिसी पूरा मापांदा थोपने अगांसिंगी इमथोंदा इसिंग थकनगाइदमक्ता हुजुगी अखोइगी खुजाइरोक अमसुक लाइरोक तारिबा लाक्लिबु तुरेन असिगी मपानदगी तौरगा मदुदगी इचुमदु अखोइ हुजु कन्ना थई मरमदि मियोइबा हाइबसि इसिंग याउद्रगदि हिंबा यादबनिना अदु गवर्नमेंटगी मैकैदिगिसु हुजुजिक्सि अखोइगी तोटी पाइपना चिंबा पाइपलाइन की सिस्टम अमा अखोइगी खुंजासिंगना कन्ना गवर्नमेंट दा हाई तब मदुगी पॉजिटिव रेस्पॉन्स अम को पिबिरक्तबना मरम ओइरगा अखोइ हुजिगी इसिंग थक्पगी मरमदा अदुकी मतिक यामना अवाबा मयो हौजिक पाउगी मरकथन अतेन ब्रेक अमतंग लौजरी। आई बुझिसे कमाई तौदिनो का हाबिदो याम अवाबा अमदि ओइगी ꯉꯁꯤꯁꯨ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯇ꯭ꯔꯤ ꯋꯥꯍꯩ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯍꯤꯡꯕ ꯄꯥꯝꯃꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯂꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ
masagi kholau leijai masana masagi punsi khongchat semjaba ngamlibani sel na pangal oijarabasu nupi yaudana chawkhat khongthang tangdu leitaba khunai ohenba ngamloi International Women's Day na lakpada akiba ninghannaba leitana khunai gi minok maisa akhang kan na mayok nasi Break ki matungda mayam ba mukahna taranok sari Center for Media Studies New Delhi ki meeting makhada Directorate of Environment Government of Manipur na sinduna climate change reporting da yumfam oiba numini chupna chathagada ba set level media workshop ama Forest and Environment Minister T.S. Syam Kumar na ngasi Imphal Hotel da gi sangai hall da hogdokre hogdokpagi thoram aduda lamdam asigi paumi amadi mass media tamliba mahiroi kaya sarugya ki media workshop hogdokpagi thoram gi saruk ama oina climate change 2018-19 gi state level media fellowship paumi ahum da khusina ki workshop asigi ahan benumit ki ani suba tangkakta Imphal Free Press ki editor Pradeep Fanjobomna climate change reporting da media ki thogdang haiba hiramda wanganki tungda amjugi president Brojendra Ningomba editors guild gi president Khogendra Khomdram Khalen Thoksom Trust ki advisor Irengbam Arun amadi Manipur Hills Journalist Union gi president Ramkung Pamaina panelist oiduna climate change reporting in Manipur haiba hiramda khananaina baga loinana wafam kaya ama thamnaki Kumal Lampak Dinku Road ki paringda matam sang na kaithal famduna laitalai ra talambi lamdam asida khunda minori ba furup singgi ima singna famba kaithel sabigani haina laingak na kayara khanna thajaba kaya pikrabasu ngasi fawba kaithel saba haubugi mayok Haudabagi Mayokta Ima Panthoibi Street Vendor Union Kumal Lampak Dinku Road na ngasi ISBT manakta wakat mifam sathakre wakat mifam aduda saruk yakibi Union asigi Secretary S Indirana lengak asina kaithel sanabagi mafam khangdokraba fawba ngasi fawbada sani amasung saroi haiba wafam amata phongdoktana tumina laisin kiba asina kaithel famlaga nongmagi chara tanjari ba Ima Evel Singda awaba kaya mayok na halai haiba yauna wafam kaya ma phongdorakli Sarkar dai koina khudong chaba ma lauraga kaithen yengaga sabiuna lamju pire sabini sengjan ju simi dai bo bi matam da paisa so kaira khare aduga hai paisa aduna adun lokthoi adun loktho leire do suksa di sabi aduga nomagi chara tanjara phammi street vendor jingji da ngale raga thugaira mai thadok biba adagi ngale raga matam meta to phamong no haiba madai ngasi di khoi sauna da khoi mayam je laikhai ma taraji haidina ngachang gi thingmani adu karigumba masai jida Sarkar tabi da taragadi hayeng dagi de khongjeng de khoi injang yon dagi changjal je ba wari to adu gi damakta media gi kuthang da khoi phongdok cham Kanglei Paki Nupi Kunaina Yelhongai degi hongna leiwa ki damag laurakliba top pa thautangbu International Women's Day na lakpada ikai khumnaba utpaga loinana loilam gi saina khanglibi ngasigi mirol gi Nupi Kunai bu mafamda Publicity Committee Korkomna Yaifa Pauzil Pirakli Publicity Committee Korkomna Thadorokpa Cherol Amana Kumja Lising Amaga Chamapan Mari Amasung Ingsog Lising Amaga Chamapan Kuntraga Mapanda Kathokpaga Loinana Loilam Lenga ki Mayokta Miui Bagi Hakki Lanteng Oina Nupi Lan Mai Fak na Thengna Bangam ki Haibasi Puwari na Seng na Takli British Sakraba Matungda Indiana Lamdam Asibu Loi Chanaba Miut Minai Satharakpa Matamdasu Madugi Mayokta Maira Paibi Ima Hoin Sayon Togduna Lanteng Pibaga Mai Pak Bagi Ahan Bakongthang Oibangam ki International All Women's Day 2019 lakpada UN na pamliba handak chahi asigi team Think Equal Build Smart Innovate for Change asibu mapung phan baga loinana nupi gi mayokta sathaba miot minai asi iramdamdagi pungut muthatuna nupi oibisingbu awangba thakta thambiduna ing tapa nungai yaifaba ning tamba chawkhatpa manaba khunai ama sembagi khongjel chengsinwina se harakli Ngasi numit yung bamatung pung taragan nithoy ga minute nimfurom taba matamda tipay muglambi paringi SP Sejol amadi tuilai fai ani gi marakta tata truck ama accident thokpagi thogdokta gari aduda tongduna lakpa mioi ani sire amana sokle hairi khudong thiba nanglaba tata truck adugi number MN043798 ni thogdok aduda laikhidraba amadi soklab singi chap chaba maming amadi laifam khangbangam dre hairi Bisnupur District ki Kaibul Lamjau Police Station ki manung chanba Chingmai Laisoi Maning Ching Kaibul Lamjau Water Supply
रिजर्वर मनाक्ता ngasi ayuk angan ba sakhangdaba lalhobasing oigani chingnabasingna mapangal leiraba kilo 3 hena lumba remote control IED ama thamlamle IED adu ngasi ayuk khunja singna thengnarakpadagi khudakta police ta pau pikhi pau hek phangbaga Imphal dagi Manipur police bomb disposal squad team kauduna ayuk pung 13 minute kun chatpa matamda diffuse tawraba tungda pung 12 minute kun 35 rom tarakpa duaida singmai laisoi singthakta pukhatuna bomb adu asoi angam yaudana pokhai hankibani police tagi phangba pau gi matung ina thugai kraba bomb adu TNT amadi RDX animak yauna sakti lerba bomb ni hairi Madrasa modernization ki Oza Singh Indian Overseas Bank Thangal Bazar da account hang bada yaroi hariba si mari leinaba authority na sengdok piu haina ngasi Manipur Press Club ta paumi sing unaba amada Madrasa modernization ki Oza Muhammad Nazimuddin na haikre mahak namak haiki oiragli ba fibam asigi matang da waka board na akaknaba order ama thopiduna Oza Singh gi chamam naba lairiba si athubada kokhan biu amadi Indian Overseas Bank ki manager nasu Sayed Narabi asi lehendana ba honabada Honorable Chief Minister Shri N. Biren Singha gi listing makhada anti-corruption cell hangduna Manipurda corruption leitaba khunai ama semna naba honariba chairak asigumba chamam naba kaya thorakliba asiga mari leinana authority na yengsin biduna Oza Singh gi chamam naba se ko an binaba media gi khuthangda appeal tawjari Ngarang ayuk angan bada NACN ke gilan missing oigani haina chingnaba khulai paiba singna nongmai gi sindol da phaduna pukhiba Imphal Dimapur lambi paring sem sabagi thabak suriba BIPL gi sinmi ahum gi mari makhong asi fawba khangda ngamdana lairi Kangpokpi district headquarter Sagobung village manaktagi faduna pukhiba sinmi ahum adu anakpa mafam singda phajinduna thamlamba yai haibagi thajaba laibadagi ngarang numidang amadi ngasi ayuk fawba police amadi Assam Rifles ki apulba kangbuna chingnaba mafam singda thiba humbagi thabak zathari hairi Lamdam asigi loina silon gi khongchatta mangjin tharambi nupi aibi ama oibata natana sanabagi lamda malem gi thakta mana kaya phanglakrabi ima sagol sem taruni ngasi ayuk pung manga ga makhai taba matamda sagol ban mabudong mantri lekai da leiba masagi mayumda laikidre masagi chahi marifu manga sukrabi ima asina mahaki macha manga hundoklami saknai rebi ima asina laikidaba da kanglei park loina silon apunba marup klamna awaba phongdokpaga loinana ima asina laikidaba da imung manungi thengna riba awabada saruk yari hairakli hauzik pauge marakthana atenba break amatanga logzari lamjingba jewelry na adom gidama khwaidagi asengba sana khwaidagi ahongba sana asamalda fanghanjari aikhoigi service singdi inat kyoiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna logzari nomaizing numitsu adomgi service ta leizari Ngasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Admission open. Institute of Manipur Arts Imana Sinduna acting course ki damak lakriba March ki tarik mari dagi form thaba haujaragani. Art pu pamjaba thawai yawba miyoi singna makhada pijariba address amadi contact number 8974044243 amadi 7005615228. Loinana Aisham Kishore Singh Senior Film Artist Manipur Sagolban Tera Tongbram Lekai Mamang Leraktagi Khambiba Yagani. Telephone number amuka ningsingjari 8974044243 amadi 7005615228 ni. Break matungda mayam amuka hana taram noksari Rafael aircraft wathoki scam BJP lenga ki mathakta chai thangbagi thabak kankhalakli ngasi National Congress President Rahul Gandhi na lupa crore lising kuntra gi oiba scam asida Prime Minister Narendra Modi gi mathakta thijinbagi thabak sathadriba karigino haina hangkre fighter jet leibagi wathok asiga mari leinana official oiba se sang singamari leinana naron da huran bagi thabak satharabra haiba adu thijinbagi thabak sathaba leiribuni haina su Rahul na panki Defense Ministry dagi Rafael gi
फाइल सिंह हुरान खिबा लई हाइना ngarang Supreme Court ta phongdok khiba Attorney General K.K. Benugopal gi mathaktasu Rahul na akanba wahai kaya sizinaduna sai thangki Rahul na maral sikhi madudi Prime Minister na Anil Ambani da lupa crore lising kuntra piba pamkhiba aduna maram oiraga aircraft asi matam chana Pankidavani Langak na Congress na Siriba Maral asi Aranbani Haibaga Loinana BJP na Sigumba Maral Sibagi Tabak Sathariba asi Masagi Kana Bathiraga Panghai da Haizin Bani Haiki Ambani na Su Mahaki Mathakta Siriba Senza Thumza Tawi Hai na Siriba Maral asibu yamna kana yaningdaba phongdorakli Ngasi Jamugi mi yamna Chinba State Road Transport Corporation gi bus stand amada grenade pokhaibagi thongdokta mioi 18 asok apan nangkhibagi manungda mioi ani gi fibam de yamna luna lairi hairi grenade adu sakhang daba mioi kharana bus adugi makhada langsilambani hairi thongdok aduda asok apan nangkhraba mioi singbo manak nakpa layeng sangda pukhatuna laikatnari amadi makha tana police personnel singna thongdok thokpam aduda thiba humbagi thabak sathaki Pulwama terror attack ki matung Kashmiri singi mathakta satharaki ba fu bchaibagi thawong ga mari lainana ngarang Lucknow da saffron machu gi fizol setpa mioi khrana lambi gi nakal da uhai wahai yonba Kashmiri anibu fu bchaiba tawkiba duda chenaba right wing activist ama fakre pau amagi matung inna thogdok adu ngarang nungthil athengbada mi yamna chinba mafam Daliganj bridge ta thokibani makhata na thogdok adu ga mari lainana ngarang athengbada Hasanganj Police Station da FIR amasu thangat kre hairi Lupa lakh lising manga ga chamri ga tara ga 3.30 rom deficit chatuna karbi Anglo Autonomous Council ke AAC na ngarang inherent subject council sector singi oiba budget ama pass tawkre kumja 2019-20 ge budget for inherent subject asigi makhada handaki amasung mathangi sahida lupa lakh lising amaga chatru ko tara mapan gi revenue lakani haina thajaba thamli atopa lupa lakh yankai amana ke AAC gi matam gi oiba pata form sing English tanamba gi send form oina thamli loinana lupa lakh chatru ka marifu amadi lupa lakh chahumga maudrana mathang sitna public works amadi kendra singi sakwat thaurangi sijanabani hairi ngasi ayuk phongna ki ba pause singda kari kari maru eba pau yor bage haidu mayam punami ing amuk taminasi Sangai Express Manipur gi sit animak BJP na lawnaba khanakre luba nanbada thawal na awang nongpok lamdamgi makok oire ngasi commission na DC SP singa wa khanagani pogna fam angang lak ahunga lisingyang khaida polio vaccine pithakani Manipur People's Bill SNP naba taknaba lepkhiroi Chief Minister Yungang sunglamba mafam thugai khiba thagatle kada tendongyan North AOC gi lambi khusem peningai oidre Naharol gi thodang Rajniti gi luraba tanfam sida apunba chaukhatwa bharat amagidumak Prime Minister na kathokliwasi chauthongningai ni Chief Minister na thong manga sanaba jatra hunkre lamai chakpada singchanba chatkhiba machin manau sire outer the JDU President Hangkhan Pau mirep oirgani inner the thadоглoi Liquor Prohibition Act lising amuga chamapal marifutara mathoi mapung phana chanhandabana yugi factory linkhalakpani Rimski ESWL machin yadre Huyan Lan Pau awang nongpok ki oida khwaidagi lunanba city sing khangatpada mayang Imphal Thawal makokta yaure Imphal Turel mathakta thong manga sanabagi urep uyung tamkhre miyamgi chawkhat thorang paikhanabagi damak sialgi awatpa leite Chief Minister passing out period pangthokraba lising ani tara humdoi gi police constable singi appointment challenge tawrakle high corner respondent lising ani ga chani ga subna ahumda notice issue tawkhre Sana Leibak Ram Madhav Manipur lengak intuba kanagi sumating natte lamai chakhalakpada singchanba chatkhiba sahi nauriba machin mawpa sire Congress ki MLA Taruk Ram Madhav na themlamle Rahul Gandhi vote khomba March kunda lakadori HL Express lakadori va Lok Sabha mikhalda BJP na sit chahungi mathakta phangduna mai pakani Ram Madhav Pakistan na occupy tawa mafamda laiba terrorist camp singda chathakiba attack na ngasidi India gi mioi koti sama kunthana Modi reward pigedabagi ngairi Biren government na praja gi ai fathorang paikhatnanaba paisa marang kaina lei Chief Minister What development skill and unskill Kusuman Pitok Travadi Kongang Changsilagani Iraibak Furmasel Gimarta Yengtina Vathadoktuna Amana Amabu Mateng Pangnaduna State Si Chaukanava Honasi BJP gi State Convention na Manipur Miyam gi interesta Thabak Tawba Yauna Political Resolution Sing Lowkre
Bosem gi question da aran ba yaure. Loislapda maruiba pau amukahanna. Minister Scholarship Scheme for Civil Services Coaching ngasi Manipur Chief Minister N Birena launch tawkre. Laingak na Senapati District ta Lairiba PSC Gamfazolgi nauna saba Barrack Type Quarter ngasi haunabi matung ina Health and Family Welfare Minister L Jentukumar na sangakre. Lamdam asida sanabung marang kaina lairaktabana awaba mayoknariba lamdam asigi sanaroi amasung miyamna startup ki sanabung kaya semgatuna masana si asibu pamjariba sanaroi kaya gi pungning thogatli. Amadi moreda ising pangdabagi awaba mayoknaringai PSED department naturel dagi ising singkhatlaga thajilakpadagi miyamna tuti ising thakpakinare. Hauζiki wenadi Manipuri pau matang sida loijare Times of Manipur News miyeng tabir ba punamakpu amuka hana khurumjari.